mayambu ahannamaktada ikok nonna tarangna oksari akhona ngasisu amuk puraga laksari akhona thajarakpa warida Minoktuna Kouri Nepal suba tangka ngasigi Nepal suba tangka asidana wari asina kari bahaningliba kari oidba haibada mayam punamagna wari sitaraga mukhangnarasi hojik tabirasi akhona thajarakpa warida Minoktuna Kouri Nepal suba tangka singlemba magi phone tharaliba message ado kanagina haduni yengi number adudi mana hana save tokiba masa khangba number natte aduga message to gi warolda hairalibu wahaisinga dona thubina tharakpagi moangne singlemba yamna thunamo message to parba matungda mamanaba Romeo amadi basantada singlemba hairame yengu itaw masa khangdaba number amadagi message malakle thubi gi mingchu palle natte asibu thubina tharak message orangmadra magi wadu tapada Romeo amadi basanta singlemba gi phone message yengi aduga basantana amuk singlembada tamna hare mani itaw asigi message thubina tharak pasuduna ramani nang asigi number sida phone to sillo aduga wari sano nakoi ani sana bawari do aku sutage lalos paka thado singlembana komme ai tawge asumna haraga singlembana hojiki number duda dal to sille ring challe ring hak chatpaga phone su pakale phone parak libado atai kana sunatte mukhoina khalamadu ko chamane thoibina halo harakpada singlemba karimata haibangam kide kumbusungam kide second manga tara amadi mahak tumina leki matam kuin uba phangkidraba magi mawama paubu tararoi khalubane adubu ngasi thajadana mana message tharakpa amadi singlembana phone to suna matamda thoibina phone pakhalakpase singlembagi oinadi khwaidagi haraujaba khwaidagi penjaba mikupne singlembana tapna thoibida sun harame karigino matam kuina lolibade aiga wari sanaba aiga pau phanabada nang tasena maktanbra aduga nangi phone number aduna karigi op thamlibano singlembagi wadu tabada thoibina amuk tamna komme aigi phone do yakidre aduga aina message tharalibasina imanabigi number dagini nahak engonda sauningbra lana khanbra nang exam thaba chakadaba no mata ngarba kandudane nang kai gu na se haduna matam thanakki adubu kadi gumba khudong cha dab khara lebidage ai nang una bangam kide wari sab sa phangkide aduga numitugi matung dagidi ai gi phone ya kidabana ai nangonda kari mata haibangam kidabane ai bulana khanganu ko ai bu sauganu ko magi wadu tabada singlembana hangi kadi khudong cha dab leibano aduga nangi phone yadribaduna kadi tawbadi yadriba wahaido harakpada thoibi walolle mana phajana khumme aigi phone da isingna tabadaki yakidabane aduga numitugi nungthinda ai nangadi unabla ame adubu aina lakku matamdadi nangdi leramdre nangdi chatkibana halamle nangonda phone tawgadabasu aina phone paidaba oibana paw pharakidabane aduna akhoini numitudu unakide yumda halaglaba matamdasu ai nangonda phone tawge hadunadi kaira khana khalame adubu aigi yumdasu phone amata leitabana ai upai lekide kona thangda aigi wakaldasu khalle nangna hayangwai exam tharoraga halapku matamdo aina ai nangonda phone tawge haduna nangbu halapku kyam kuirage nungairiba nangbo magi wadu tabada singlembadi nungaitaba kaya aduna asumna khumme thoibi nang engonda oidaba kaya mangange habase ai khage aina exam thaba chakadaba nomta ngaraba numlada ai nangbu phanakuina ngaiki aina yumda halakpado numidangi matamdane nanga iga mato karamna lambida thenagani thainade nang laktabane nang leibu na batan badagi wari sha batan badagi nang laktabane aduga nang na engonda minambane oidaba ngangbane asengbado engonda phajana hayo nang na asengba haidribadu karigino thoibina khumme asengmane aina hairiba singado achuma ngaktane aigi phone yakidre aduga aina mu unabadi laktala ame jinglemana haire lakte oidaba ngangano nang numituda aigu unaba lakide jinglemagi mateng pangduna basantana amu asumna haire thoibi ai jinglemagi marubne nangna atopa kana gumbada
ꯑꯣꯏꯗꯕ ꯉꯥꯡꯕꯗꯤ ꯉꯥꯡꯉꯨ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯆꯤꯡꯂꯦꯝꯕꯗꯗꯤ ꯑꯗꯨꯝꯅ ꯑꯣꯏꯗꯕ ꯉꯥꯡꯕꯗꯣ ꯃꯉꯣꯟꯗꯗꯤ ꯍꯥꯏꯒꯅꯨ ꯃꯥꯗꯤ ꯃꯤ ꯑꯇꯩꯒ ꯃꯥꯟꯅꯗꯕꯅꯦ ꯑꯗꯨꯒ ꯑꯣꯏꯗꯕ ꯇꯧꯕꯁꯨ ꯃꯥꯗꯤ ꯌꯥꯗꯕꯅꯦ ꯑꯩꯈꯣꯏꯁꯨ ꯈꯪꯉꯤ ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯆꯤꯡꯂꯦꯝꯕꯕꯨ ꯂꯣꯏꯅꯕ ꯇꯜꯂꯦ ꯋꯥꯔꯤ ꯁꯥꯟꯅꯕ ꯇꯜꯂꯦ ꯑꯗꯨꯅ ꯅꯪꯅ ꯃꯥꯕꯨ ꯊꯧꯁꯥꯗꯦ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯨꯃꯤꯠꯇꯨꯗ ꯅꯪꯅ ꯃꯥꯕꯨ ꯏꯀꯥꯏꯍꯟꯕꯅꯦ ꯆꯣꯞꯍꯟꯕꯅꯦ ꯅꯪꯒꯤ ꯐꯣꯟꯁꯨ ꯏꯁꯤꯡꯗ ꯇꯥꯔꯝꯂꯣꯏ ꯅꯪꯅ ꯋꯥ ꯂꯨꯞꯂꯣꯔꯝꯒꯅꯤ ꯊꯣꯏꯕꯤꯅ ꯃꯈꯨꯝꯃꯦ ꯑꯁꯦꯡꯕꯅꯦ ꯑꯩꯗꯤ ꯑꯣꯏꯗꯕ ꯉꯥꯡꯗꯦ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯦ ꯑꯆꯨꯝꯕ ꯉꯥꯛꯇꯅꯦ ꯍꯟꯗꯛꯇꯤ ꯔꯣꯃꯤꯌꯣꯁꯨ ꯑꯃꯨꯛ ꯊꯣꯏꯕꯤꯗ ꯑꯁꯨꯝ ꯍꯥꯏꯔꯛꯑꯦ ꯊꯣꯏꯕꯤ ꯑꯩꯈꯣꯏꯁꯨ ꯂꯣꯏꯅ ꯈꯪꯉꯤꯗ ꯃꯇꯝꯁꯤꯒꯤ ꯅꯨꯄꯤꯁꯤꯡꯅ ꯀꯔꯤ ꯋꯥꯈꯜ ꯈꯜꯂꯤ ꯃꯈꯣꯏꯅ ꯀꯔꯤ ꯄꯥꯝꯃꯦ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯈꯪꯗꯕ ꯅꯠꯇꯦ ꯃꯈꯣꯏꯅ ꯄꯥꯝꯂꯤ ꯃꯈꯣꯏꯕꯨ ꯄꯨꯛ ꯊꯜꯍꯟꯕ ꯉꯝꯕ ꯅꯨꯄꯥ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯈꯣꯏꯒꯤ ꯃꯅꯥꯀꯣꯡꯁꯤꯡ ꯑꯗꯣ ꯃꯔꯤ ꯆꯠꯍꯟꯕ ꯉꯝꯕ ꯅꯨꯄꯥꯅꯤ ꯃꯈꯣꯏꯅ ꯊꯤꯔꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯆꯤꯡꯂꯦꯝꯕꯗꯤ ꯉꯁꯤꯃꯛꯇꯤ ꯊꯕꯛꯁꯨ ꯇꯧꯗꯦ ꯑꯗꯨꯒ ꯅꯪꯕꯨ ꯃꯥꯅ ꯄꯨꯛ ꯊꯜꯍꯟꯕ ꯉꯝꯂꯣꯏ ꯅꯪꯒꯤ ꯃꯅꯥꯀꯣꯡꯁꯨ ꯃꯔꯤ ꯆꯠꯍꯟꯕ ꯉꯝꯂꯣꯏ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯪꯅ ꯃꯥꯕꯨ ꯊꯧꯁꯥꯗꯦ ꯂꯣꯏꯅꯅꯤꯡꯗꯦ ꯋꯥꯔꯤ ꯁꯥꯟꯅꯕ ꯎꯅꯕꯁꯨ ꯅꯪꯅ ꯇꯜꯂꯦ ꯇꯟꯗ꯭ꯔꯥꯅꯦ ꯃꯔꯨꯞ ꯆꯤꯡꯂꯦꯝꯕꯗꯤ ꯄꯩꯁꯥꯁꯨ ꯊꯣꯛꯇ꯭ꯔꯤ ꯑꯗꯨꯒ ꯃꯉꯣꯟꯗ ꯄꯩꯁꯥ ꯍꯪꯂꯨꯔꯕꯁꯨ ꯐꯪꯂꯣꯏ ꯃꯥꯒꯤ ꯃꯊꯨꯟꯗꯤ ꯀ꯭ꯔꯣꯡ ꯂꯥꯎꯔꯤ ꯒꯣꯕꯤꯟꯗꯒꯤ ꯀꯥꯡꯁꯤꯗꯒꯤ ꯍꯦꯟꯅ ꯃꯈꯣꯟ ꯀꯟꯅ ꯍꯧꯔꯤꯕꯅꯤ ꯑꯁꯤꯒꯤ ꯃꯇꯧ ꯑꯁꯤꯗꯕꯨ ꯀꯅꯥ ꯅꯨꯄꯤꯅ ꯄꯨꯅꯤꯡꯒꯅꯤ ꯂꯣꯏꯅꯅꯤꯡꯒꯅꯤ ꯆꯨꯝꯗ꯭ꯔꯥꯅꯦ ꯔꯣꯃꯤꯌꯣꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯕꯁꯟꯇꯗꯤ ꯅꯣꯛꯄ ꯊꯤꯡꯕ ꯉꯝꯗꯕꯗꯒꯤ ꯃꯅꯥꯛꯇ ꯐꯝꯂꯝꯕꯗꯒꯤ ꯈꯔ ꯂꯥꯞꯅ ꯊꯣꯛꯈꯤ ꯑꯗꯨꯒ ꯆꯤꯡꯂꯦꯝꯕꯁꯨ ꯆꯞ ꯃꯥꯟꯅꯩ ꯃꯍꯥꯛꯁꯨ ꯅꯣꯛꯅꯤꯡꯕ ꯐꯥꯎꯔꯤꯕꯅꯤ ꯃꯥꯒꯤ ꯐꯣꯟ ꯑꯗꯨꯕꯨ ꯃꯨꯠꯇ ꯉꯥꯏꯍꯥꯛꯇꯪ ꯊꯝꯃꯤ ꯑꯗꯨꯒ ꯆꯤꯡꯂꯦꯝꯕꯁꯨ ꯍꯧꯅ ꯅꯣꯛꯊꯣꯔꯛꯑꯦ ꯔꯣꯃꯤꯌꯣꯁꯨ ꯀꯗꯤ ꯍꯥꯏꯔꯣꯅꯤ ꯃꯥꯁꯨ ꯃꯥꯒꯤ ꯃꯆꯤꯟꯗ ꯊꯣꯛꯄ ꯄꯪꯍꯥꯏꯗ ꯍꯥꯏꯈꯤꯕꯅꯤ ꯕꯁꯟꯇ ꯔꯣꯃꯤꯌꯣꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯑꯦ ꯑꯗꯨꯒ ꯔꯣꯃꯤꯌꯣꯒꯤ ꯅꯥꯒꯟꯗ ꯊꯥꯔꯒ ꯑꯁ ꯀꯔꯤ ꯋꯥꯅꯣ ꯏꯇꯥꯎ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯆꯤꯡꯂꯦꯝꯕꯒ ꯃꯥꯒꯁꯦ ꯀꯣꯏꯅꯕ ꯅꯠꯇꯦꯕ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨꯗꯤ ꯀꯣꯏꯅꯕꯒꯤ ꯋꯥꯔꯤꯅꯦꯕ ꯔꯣꯃꯤꯌꯣꯅ ꯈꯨꯝꯃꯤ ꯑꯣ ꯑꯩꯒꯤ ꯋꯥꯗꯨ ꯁꯣꯏꯈ꯭ꯔꯕ꯭ꯔꯥ ꯑꯗꯨꯗꯤ ꯑꯃꯨꯛꯇꯒ ꯍꯟꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯨꯠꯇꯨ ꯍꯥꯡꯗꯣꯛꯍꯜꯂꯦ ꯊꯣꯏꯕꯤꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯔꯤꯃꯠꯇ ꯈꯨꯝꯗꯦ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩꯔꯝꯃꯦ ꯔꯣꯃꯤꯌꯣꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯤ ꯊꯣꯏꯕꯤ ꯑꯩꯅ ꯍꯧꯖꯤꯛ ꯋꯥ ꯈꯔ ꯍꯥꯏꯈꯤꯕꯗꯣ ꯆꯨꯝꯅꯁꯨ ꯄꯪꯍꯥꯏ ꯍꯥꯏꯕꯅꯤ ꯑꯗꯣ ꯑꯁꯦꯡꯕꯅꯤ ꯑꯩꯈꯣꯏ ꯃꯔꯨꯞ ꯆꯤꯡꯂꯦꯝꯕꯁꯦ ꯅꯪꯒꯤ ꯅꯋꯥꯅ ꯄꯥꯎ ꯇꯥꯗꯕ ꯅꯪꯒꯤ ꯐꯣꯟꯗ ꯑꯣꯞꯂꯛꯈꯤꯕ ꯀꯌꯥꯗꯨꯗ ꯇꯁꯦꯡꯅꯃꯛ ꯃꯍꯥꯛꯁꯦ ꯂꯩꯐꯝ ꯈꯪꯗꯕꯅꯤ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯃꯥꯁꯦ ꯅꯪꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯈꯟꯕ ꯃꯥꯜꯂꯦ ꯅꯪꯒꯤ ꯐꯣꯟꯗ ꯑꯣꯞꯂꯛꯈꯤꯕ ꯃꯇꯝꯗ ꯃꯥꯁꯦ ꯌꯨꯝꯗ ꯊꯣꯔꯛꯂꯕꯁꯨ ꯆꯥꯛ ꯆꯥꯗꯕ ꯌꯥꯝꯅ ꯀꯨꯏꯔꯕꯅꯤ ꯃꯈꯣꯏꯒꯤ ꯃꯃꯥꯅꯁꯨ ꯁꯦꯡ ꯃꯥꯡꯍꯜꯂꯦ ꯍꯥꯏꯗꯨꯅ ꯉꯥꯡꯕꯅ ꯌꯥꯗ꯭ꯔꯕꯅꯤ ꯑꯩꯈꯣꯏꯗꯕꯨꯗꯤ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤꯗꯤ ꯆꯥꯛ ꯈꯨꯂꯪ ꯇꯧꯋꯦ ꯑꯗꯣ ꯅꯪꯒꯤ ꯑꯔꯦꯞꯄ ꯈꯪꯅꯕ ꯂꯩꯕ꯭ꯔꯥ ꯂꯩꯇꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯆꯤꯡꯂꯦꯝꯕꯁꯦ ꯆꯥꯛ ꯑꯃꯨꯛꯇꯪꯗꯤ ꯄꯤꯖꯅꯕ ꯇꯧꯁꯤꯗꯅ ꯃꯥꯒꯤ ꯋꯥꯍꯩꯗꯨꯅ ꯕꯁꯟꯇꯗꯤ ꯇꯣꯏꯅ ꯍꯟꯖꯤꯟ ꯑꯁꯨꯝ ꯅꯣꯛꯂꯦ ꯊꯣꯏꯕꯤꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯔꯤꯃꯠꯇ ꯈꯨꯝꯗꯦ ꯋꯥꯁꯨ ꯑꯃꯠꯇ ꯉꯥꯡꯗꯦ ꯊꯣꯏꯕꯤꯅ ꯀꯔꯤꯃꯠꯇ ꯈꯨꯝꯂꯛꯇꯕ ꯋꯥ ꯑꯃꯠꯇ ꯍꯥꯏꯔꯛꯇꯕꯗꯒꯤ ꯆꯤꯡꯂꯦꯝꯕꯅ ꯃꯨꯠꯇ ꯊꯝꯂꯒ ꯔꯣꯃꯤꯌꯣꯗ ꯍꯥꯏꯔꯝꯃꯦ ꯏꯇꯥꯎ ꯅꯪꯅ ꯉꯥꯡꯂꯤꯕꯁꯤꯡ ꯑꯗꯨ ꯀꯔꯤꯅꯣ ꯃꯥꯁꯦ ꯋꯥꯈꯜ ꯂꯥꯟꯅ ꯈꯜꯂꯝꯂꯒꯅꯤ ꯁꯦ ꯑꯩ ꯑꯃꯨꯛꯇ ꯍꯥꯏꯅꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯆꯤꯡꯂꯦꯝꯕꯅ ꯃꯨꯠꯇꯨ ꯍꯥꯡꯗꯣꯛꯑꯦ ꯑꯗꯨꯒ ꯊꯣꯏꯕꯤꯕꯨ ꯇꯞꯅ ꯀꯧꯋꯦ ꯊꯣꯏꯕꯤ ꯇꯥꯕ꯭ꯔꯥ ꯊꯣꯏꯕꯤꯁꯨ ꯇꯞꯅ ꯈꯨꯝꯂꯛꯑꯦ ꯇꯥꯏ ꯆꯤꯡꯂꯦꯝꯕꯅ ꯍꯥꯏ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞꯁꯤꯡꯅ ꯅꯪꯉꯣꯟꯗ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯕꯗꯣ ꯅꯪ ꯂꯥꯟꯅ ꯈꯟꯒꯅꯨꯀꯣ ꯑꯗꯣ ꯅꯪꯗꯤ ꯑꯩꯉꯣꯟꯗ ꯑꯁꯦꯡꯕꯁꯨ ꯑꯃꯠꯇ ꯍꯥꯏꯗꯦ ꯍꯣꯏ ꯆꯨꯝꯃꯤ ꯅꯪꯒ ꯑꯩꯒꯗꯤ ꯆꯨꯝꯅ ꯇꯤꯟꯅꯕꯅꯤ ꯃꯔꯨꯞꯅꯤ ꯑꯁꯤꯗ ꯑꯩꯅ ꯅꯪꯉꯣꯟꯗ ꯉꯥꯡꯂꯨꯕ ꯆꯩꯔꯨꯕꯒꯤ ꯍꯛꯁꯨ ꯂꯩꯇꯦ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯐꯣꯟ ꯇꯧꯅꯤꯡꯕ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯕ ꯇꯥꯔꯕꯗꯤ ꯑꯗꯨꯝ ꯐꯣꯟ ꯇꯧꯔꯛꯑꯣ ꯑꯩꯗꯤ ꯄꯥꯏꯒꯅꯤ ꯑꯗꯨꯒ ꯅꯈꯣꯏ ꯁꯥꯏꯅ ꯀꯔꯤꯒꯨꯝꯕ ꯉꯥꯡꯕ ꯇꯥꯔꯕꯗꯤ ꯇꯧꯔꯛꯀꯅꯨꯗ ꯑꯗꯣ ꯅꯪꯒꯤ ꯂꯥꯏꯀꯤꯒꯤ ꯚꯤꯗꯤꯑꯣꯗꯤ ꯌꯦꯡꯗꯕꯁꯨ ꯀꯨꯏꯔꯦ ꯅꯪꯗꯤ ꯑꯦꯕꯤꯁꯨ ꯄꯥꯏꯈꯤꯗ꯭ꯔꯦ ꯅꯈꯣꯏ ꯁꯥꯏꯅ ꯆꯩꯕ꯭ꯔꯥ ꯉꯥꯡꯕ꯭ꯔꯥ ꯊꯣꯏꯕꯤꯅ ꯈꯨꯝꯃꯤ ꯀꯥꯏꯗꯒꯤ ꯁꯥꯏꯅꯣ ꯑꯩ ꯂꯥꯏꯀꯤ ꯚꯤꯗꯤꯑꯣ ꯅꯝꯗꯕꯁꯨ ꯃꯇꯝ ꯌꯥꯝꯅ ꯀꯨꯏꯔꯦ ꯑꯗꯨꯒ ꯍꯟꯗꯛꯀꯤ ꯃꯄꯣꯛꯁꯤꯒꯤ ꯑꯣꯏꯅꯁꯨ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯏꯀꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩ ꯅꯝꯃꯔꯣꯏ ꯐꯦꯁꯕꯨꯛꯁꯨ ꯄꯥꯏꯔꯔꯣꯏ ꯆꯤꯡꯂꯦꯝꯕꯅ ꯍꯪꯉꯤ ꯀꯔꯤꯒꯤꯅꯣ ꯀꯅꯥꯅ ꯊꯤꯡꯕ ꯌꯥꯎꯔꯒꯦ ꯀꯅꯥꯅ ꯆꯩꯔꯒꯦ ꯊꯣꯏꯕꯤꯅ ꯈꯨꯝꯃꯤ ꯀꯅꯥꯁꯨ ꯊꯤꯡꯗꯦ ꯀꯅꯥꯁꯨ ꯆꯩꯗꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯏꯁꯥꯅ ꯏꯁꯥꯕꯨ ꯌꯥꯝꯅ ꯇꯨꯀꯠꯆꯩ ꯌꯥꯝꯅ ꯄꯦꯟꯗꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗꯤ ꯃꯃꯥꯡꯗ ꯊꯥꯈꯤꯕꯁꯤꯡ ꯑꯗꯣ ꯑꯗꯨꯅ ꯂꯣꯏꯔꯕꯅꯤ
ꯑꯩꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄ ꯄꯨꯟꯁꯤꯗꯗꯤ ꯑꯃꯨꯛ ꯍꯟꯅ ꯚꯤꯗꯤꯑꯣ ꯅꯝꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯔꯣꯏꯗꯕꯅꯤ ꯆꯤꯡꯂꯦꯝꯕꯅ ꯈꯨꯝꯃꯦ ꯑꯗꯣ ꯅꯪꯅ ꯚꯤꯗꯤꯑꯣ ꯅꯝꯕ ꯇꯜꯂꯕꯁꯨ ꯑꯩꯉꯣꯟꯗ ꯚꯤꯗꯤꯑꯣ ꯑꯃꯈꯛꯇꯪꯗꯤ ꯊꯥꯕꯤꯔꯛꯎꯗꯅ ꯅꯪꯒꯤ ꯅꯁꯛ ꯎꯗꯕ ꯅꯪꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯗꯕꯁꯦ ꯃꯇꯝ ꯌꯥꯝꯅ ꯀꯨꯏꯔꯦ ꯊꯣꯏꯕꯤꯅ ꯈꯨꯝꯃꯦ ꯑꯗꯨꯒꯤ ꯋꯥꯗꯨꯃꯗꯤ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯔꯛꯀꯅꯨ ꯑꯇꯣꯞꯄ ꯋꯥ ꯀꯌꯥ ꯑꯃꯗꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯥꯏꯅꯤꯡꯕ ꯍꯥꯏꯕꯗ ꯑꯩ ꯌꯥꯒꯅꯤ ꯑꯗꯨꯕꯨ ꯂꯥꯏꯛꯀꯤ ꯚꯤꯗꯤꯑꯣ ꯁꯦꯝꯕꯤꯔꯛꯑꯣ ꯊꯥꯕꯤꯔꯛꯑꯣ ꯍꯥꯏꯕꯗꯨꯗꯤ ꯍꯥꯏꯕꯤꯔꯛꯀꯅꯨ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯌꯥꯝꯅ ꯆꯝꯅ ꯇꯤꯟꯅꯁꯤ ꯂꯣꯏꯅꯁꯤ ꯀꯧꯅꯁꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯋꯥꯗꯤ ꯑꯩꯈꯣꯏꯅꯤ ꯍꯥꯏꯅꯒꯨꯝꯁꯤ ꯃꯥꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯆꯤꯡꯂꯦꯝꯕ ꯇꯁꯦꯡꯅꯃꯛ ꯄꯨꯡꯉꯛꯉꯛꯄꯅꯤ ꯆꯤꯡꯂꯦꯝꯕꯅ ꯑꯃꯨꯛ ꯇꯞꯅ ꯍꯪꯉꯤ ꯊꯣꯏꯕꯤ ꯀꯩꯗꯧꯔꯒꯦ ꯑꯩꯅ ꯚꯤꯗꯤꯑꯣ ꯑꯃꯇꯪ ꯌꯦꯡꯅꯤꯡꯉꯤ ꯍꯥꯏꯕ ꯃꯇꯝꯗꯗꯤ ꯍꯥꯟꯅꯗꯤ ꯅꯪꯅ ꯊꯥꯕꯤꯔꯛꯄꯅꯦ ꯑꯗꯨꯒ ꯉꯁꯤꯅ ꯑꯩꯅ ꯋꯥ ꯍꯥꯏꯖꯕ ꯃꯇꯝꯗ ꯅꯪꯅ ꯌꯥꯅꯤꯡꯗ꯭ꯔꯤꯕ ꯑꯩꯕꯨ ꯅꯪꯉꯣꯟꯗ ꯀꯔꯤ ꯀꯔꯤ ꯑꯍꯦꯟꯕ ꯋꯥ ꯍꯥꯏꯔꯒꯦꯅꯦ ꯊꯣꯏꯕꯤꯅ ꯈꯨꯝꯃꯦ ꯍꯥꯏꯗꯦ ꯃꯇꯨꯡ ꯇꯥꯕ ꯄꯨꯟꯁꯤꯗꯁꯨ ꯍꯥꯏꯔꯛꯀꯅꯨ ꯍꯥꯏꯔꯛꯄ ꯌꯥꯔꯣꯏ ꯆꯤꯡꯂꯦꯝꯕ ꯍꯧꯖꯤꯛꯇꯤ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯀꯔꯤ ꯍꯥꯏꯅ ꯍꯥꯏꯔꯨꯅꯤ ꯀꯔꯤ ꯈꯨꯝꯂꯨꯅꯤ ꯆꯤꯡꯂꯦꯝꯕꯅ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯦ ꯑꯗꯣ ꯊꯣꯏꯕꯤ ꯅꯪ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯍꯥꯡꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯑꯃꯨꯛꯇꯪ ꯎꯅꯁꯤꯗꯅ ꯊꯣꯏꯕꯤꯅ ꯈꯨꯝꯃꯦ ꯎꯅꯔꯣꯏ ꯑꯩ ꯅꯪꯒ ꯎꯅꯕꯁꯨ ꯇꯜꯂꯦ ꯅꯪꯒ ꯑꯩꯒ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯕꯗꯣ ꯑꯗꯨꯝ ꯁꯥꯟꯅꯁꯤ ꯑꯗꯨ ꯅꯠꯇꯕ ꯑꯍꯦꯟꯕ ꯋꯥ ꯀꯌా ꯑꯃꯗꯤ ꯅꯪ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯀꯅꯨ ꯂꯥꯏꯛꯀꯤ ꯚꯤꯗꯤꯑꯣ ꯊꯥꯕꯤꯔꯛꯑꯣ ꯍꯥꯏꯕꯗꯨꯁꯨ ꯍꯥꯏꯔꯛꯀꯅꯨ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯎꯅꯁꯤ ꯍꯥꯏꯕꯗꯨꯁꯨ ꯅꯪ ꯍꯥꯏꯔꯛꯀꯅꯨ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯍꯥꯏꯖꯕꯁꯤ ꯌꯥꯗꯕ ꯇꯥꯔꯕꯗꯤ ꯑꯩ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯔꯣꯏ ꯐꯣꯟꯁꯨ ꯇꯧꯔꯛꯂꯣꯏ ꯊꯣꯏꯕꯤꯒꯤ ꯑꯗꯨꯝꯅ ꯌꯥꯝꯅ ꯊꯥꯖꯗꯅ ꯑꯀꯟꯕ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯔꯛꯄꯗꯨꯅ ꯆꯤꯡꯂꯦꯝꯕ ꯔꯣꯃꯤꯌꯣ ꯑꯃꯗꯤ ꯕꯁꯟꯇ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯅꯩ ꯀꯔꯤ ꯍꯥꯏꯅ ꯍꯥꯏꯔꯨꯅꯤ ꯀꯔꯤ ꯈꯨꯝꯒꯅꯤ ꯊꯣꯏꯕꯤꯅ ꯑꯃ ꯍꯥꯏꯔꯛꯑꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯊꯝꯃꯒꯦ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯐꯣꯟ ꯇꯧꯅꯤꯡꯕ ꯇꯥꯔꯕꯗꯤ ꯅꯝꯕꯔ ꯑꯃ ꯄꯤꯔꯛꯀꯦ ꯑꯁꯤꯗ ꯑꯣꯏꯅ ꯇꯧꯔꯛꯑꯣ ꯑꯁꯤꯗꯤ ꯏꯃꯥꯟꯅꯕꯤꯒꯤ ꯅꯝꯕꯔꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯍꯧꯖꯤꯛꯇꯤ ꯊꯣꯏꯕꯤ ꯐꯣꯟ ꯊꯝꯈꯤ ꯐꯣꯟ ꯊꯝꯈ꯭ꯔꯕ ꯃꯇꯨꯡꯗ ꯆꯤꯡꯂꯦꯝꯕ ꯇꯁꯦꯡꯅꯃꯛ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯝꯗꯦ ꯃꯥꯒꯤ ꯃꯔꯨꯞ ꯕꯁꯟꯇ ꯑꯃꯗꯤ ꯔꯣꯃꯤꯌꯣꯅ ꯆꯤꯡꯂꯦꯝꯕꯕꯨ ꯊꯦꯝꯃꯤ ꯔꯣꯃꯤꯌꯣꯗꯤ ꯁꯥꯎꯅ ꯁꯥꯎꯅ ꯆꯤꯡꯂꯦꯝꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯏꯇꯥꯎ ꯑꯁꯤꯒꯨꯝꯕ ꯅꯨꯄꯤꯁꯤꯗꯤ ꯋꯥꯔꯤ ꯁꯥꯗꯕ ꯂꯣꯏꯅꯗꯕꯅ ꯍꯦꯟꯅ ꯐꯕꯅꯦ ꯃꯥ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯃꯥꯅ ꯐꯣꯟꯗ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤꯡ ꯑꯁꯤꯅ ꯃꯁꯛ ꯃꯨꯟꯅ ꯇꯥꯛꯆꯔꯦ ꯃꯍꯥꯛꯁꯦ ꯄꯨꯛꯆꯦꯜ ꯈꯣꯏꯖꯦꯜ ꯃꯨꯕꯇ ꯅꯠꯇꯅ ꯃꯥꯒꯤ ꯊꯤꯔꯤꯟ ꯐꯥꯎꯕ ꯍꯦꯛ ꯃꯨꯔꯛꯄꯅꯤ ꯅꯨꯄꯤꯁꯦ ꯑꯩ ꯃꯨꯟꯅ ꯈꯪꯉꯦ ꯃꯥꯁꯦ ꯃꯥꯏꯇꯃꯛ ꯅꯥꯟꯕ ꯅꯨꯄꯤꯅꯤ ꯅꯀꯣꯡ ꯅꯥꯔꯨꯝꯗ ꯅꯨꯔꯥ ꯂꯩꯕ ꯅꯨꯄꯤ ꯍꯥꯏꯕꯗꯣ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯁꯛ ꯀꯥꯛꯄꯒꯤ ꯃꯇꯤꯛ ꯋꯥ ꯉꯥꯡꯕ ꯃꯇꯝꯗꯁꯨ ꯌꯥ ꯀꯥꯛꯄ ꯅꯨꯄꯤ ꯑꯣꯏꯔꯝꯒꯅꯤ ꯏꯇꯥꯎ ꯑꯁꯤꯒꯨꯝꯕ ꯅꯨꯄꯤꯁꯤꯗꯤ ꯀꯣꯏꯔꯨꯅꯨ ꯃꯥ ꯅꯠꯇꯕ ꯅꯨꯄꯤ ꯌꯥꯝꯅ ꯂꯩꯔꯤ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯒꯦ ꯆꯤꯡꯂꯦꯝꯕꯗꯤ ꯃꯤꯀꯨꯞ ꯑꯗꯨꯗ ꯋꯥꯗꯤ ꯑꯃꯠꯇ ꯉꯥꯡꯗꯦ ꯇꯨꯃꯤꯟꯅ ꯑꯁꯨꯝ ꯂꯩꯔꯒ ꯃꯥꯒꯤ ꯊꯣꯛꯄ ꯋꯥꯈꯜ ꯑꯃꯗ ꯑꯗꯨꯝ ꯎꯡꯂꯤ ꯑꯁꯣꯝꯗꯅ ꯑꯃꯨꯛ ꯀꯝꯗꯧꯔꯤ ꯊꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯃꯃꯥꯟꯅꯕꯤꯗꯨ ꯐꯝꯂꯤ ꯃꯃꯥꯟꯅꯕꯤꯗ ꯐꯣꯟꯗꯨ ꯄꯤꯔꯒ ꯊꯣꯏꯕꯤ ꯍꯤꯡꯅ ꯍꯤꯡꯅ ꯊꯃꯣꯏ ꯁꯣꯟꯅ ꯁꯣꯟꯅ ꯀꯞꯂꯤ ꯃꯃꯥꯟꯅꯕꯤꯗꯨꯅ ꯊꯣꯏꯕꯤꯕꯨ ꯊꯦꯝꯃꯤ ꯃꯃꯥꯟꯅꯕꯤꯗꯨꯅ ꯍꯥꯏꯔꯦ ꯏꯇꯥ ꯀꯔꯤꯃꯇ ꯈꯟꯒꯅꯨꯁꯦ ꯃꯁꯦ ꯂꯥꯏꯕꯛꯀꯤꯅꯦ ꯅꯪꯒꯤꯗꯃꯛ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯕꯁꯤꯗꯤ ꯀꯔꯤꯒꯤ ꯅꯤꯡꯍꯟꯅꯔꯤꯕꯅꯣ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯅꯣ ꯊꯣꯏꯕꯤꯅ ꯑꯃꯨꯛ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ ꯑꯁꯨꯝꯅ ꯈꯨꯝꯃꯤ ꯏꯇꯥ ꯑꯩ ꯈꯪꯉꯤ ꯃꯥꯅ ꯑꯩꯕꯨ ꯈꯟꯖꯩ ꯅꯨꯡꯁꯤ ꯍꯥꯏꯕ ꯑꯗꯨꯕꯨ ꯑꯩꯅ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕꯗꯤ ꯃꯥꯅ ꯑꯩꯒꯤ ꯂꯝꯁꯨ ꯈꯪꯂꯤꯕꯅꯤ ꯃꯥꯅ ꯑꯩꯒꯤ ꯃꯔꯝꯗ ꯀꯔꯤꯃꯠꯇ ꯈꯪꯗꯕ ꯀꯔꯤꯃꯠꯇ ꯇꯥꯗꯕꯁꯤꯗꯅꯤ ꯑꯩꯅ ꯍꯦꯟꯅ ꯄꯦꯟꯗ꯭ꯔꯤꯕ ꯑꯩꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯃꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯔꯒ ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯃꯔꯝ ꯑꯃ ꯊꯤꯔꯛꯇ꯭ꯔꯤꯕ ꯑꯩꯁꯤ ꯀꯝꯗꯧꯔꯤ ꯑꯩꯁꯤ ꯀꯔꯝꯅ ꯍꯤꯡꯂꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯊꯤꯒꯠꯇ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯑꯁꯤꯕꯨ ꯃꯥꯅ ꯑꯩꯕꯨ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯒꯤ ꯈꯨꯗꯝꯂꯥꯅꯦ ꯑꯩꯅ ꯀꯔꯤꯒꯤꯗꯃꯛ ꯉꯁꯤ ꯑꯁꯨꯝꯅ ꯍꯤꯡꯂꯤꯕꯅꯣ ꯑꯁꯨꯝꯅ ꯂꯦꯜꯂꯤꯕꯅꯣ ꯍꯥꯏꯕꯁꯦ ꯃꯥꯅ ꯀꯔꯤꯒꯨꯝꯕ ꯈꯪꯕꯤꯔꯝꯕ ꯇꯥꯔꯕꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯍꯦꯟꯅ ꯄꯦꯟꯒꯗꯕꯅꯤ ꯅꯨꯡꯉꯥꯏꯖꯒꯗꯕꯅꯤ ꯑꯗꯨꯕꯨ ꯃꯥꯅ ꯈꯪꯕꯤꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯊꯥꯖꯕ ꯉꯝꯗ꯭ꯔꯦ ꯃꯄꯣꯛ ꯊꯤꯔꯤꯕ ꯑꯩꯗꯤ ꯍꯟꯗꯛꯀꯤ ꯃꯄꯣꯛꯁꯤꯃꯗꯤ ꯑꯁꯨꯝꯅ ꯁꯨꯝ ꯍꯤꯡꯕ ꯇꯥꯕꯅꯤ ꯃꯃꯥꯟꯅꯕꯤꯗꯨꯅ ꯑꯃꯨꯛ ꯊꯣꯏꯕꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯇꯥ ꯀꯔꯤꯃꯠꯇ ꯈꯟꯒꯅꯨ ꯗꯣꯛꯇꯔꯅ ꯍꯥꯏꯔꯤꯕꯗꯨꯗꯤ ꯌꯥꯝꯅ ꯊꯨꯅ ꯐꯒꯅꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤꯅ ꯈꯨꯝꯃꯤ ꯏꯇꯥ ꯑꯩꯅ ꯐꯕ ꯇꯥꯔꯕꯁꯨ ꯀꯌꯥꯝ ꯐꯒꯅꯤ ꯑꯩꯕꯨ ꯌꯨꯝ ꯄꯥꯟꯕ ꯌꯥꯒꯗ꯭ꯔꯥ ꯑꯩꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗꯕꯨ ꯀꯅꯥ ꯅꯨꯄꯥꯅ ꯅꯨꯡꯁꯤꯒꯅꯤ ꯀꯅꯥ ꯅꯨꯄꯥꯅ ꯄꯥꯝꯒꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯊꯣꯏꯕꯤꯗꯣ ꯃꯃꯥꯟꯅꯕꯤꯗ ꯀꯣꯜꯂꯒ ꯀꯞꯄꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯃꯊꯪꯒꯤ ꯇꯥꯡꯀꯛꯇ ꯀꯔꯤ ꯊꯣꯛꯂꯛꯀꯕ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯔꯁꯤ